MP Laisemba Sanajaubagi Mathakta file Torakpa election petition ngasi list tawrei Manipur gi amata ngairaba Rajya Sabha seat ki mikhalda mai paktuna parliament ki upper house asigi member oina fawba wasak lawkraba Maharashtra Sanajauba Laisemba gi mathakta file Torakpa election petition number 1 of 2020 hayeng khananabagi damak High Court of Manipur gi Justice Ahanthem Bimol gi bench ki cost list ki item number 1 da list tawkhre Saliba kumja asigi oina High Court of Manipur gi ahanba election petition oiraba case asi pangthokiba election aduda MP Maharashtra Sanajauba Laisemana lamba tawkiba Congress mire Tongbram Mangi Babu Masana mahaki council ga loinana High Court laktuna ngarang file torkhibani election petition asi High Court ki registry na laukshilaba matungda rule gi matungina Chief Justice ki permission gi damak thagatlubada ngaramak ayaba pirakpadegi masigi number 1 of 2020 oina registration tawkhibani aduga masibu lokhatuna khananabagi damak hayeng bench asida list tawrakpani panba yabadi petitioner Tongbram Mangi Babu gi petition asida MP Laisemba Sanajaubabu Rajya Sabha gi MP gi mikhalda vote kunganipan phangduna mai pakle haikibisi mahakna maram sadaba phangpham thoktaba vote masing khara phangkibadagini hairaduna hairiba vote sing adu khaidok khragadi mahakna mai pakadabani haiduna mahakpu Rajya Sabha gi seat asigi MP oina khalle haina laukthokhanbiyu haiduna su wakala